Cake pami mak. Iya. Hi everyone, ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦ ꯄꯤꯛ ꯅꯪꯅ ꯇꯧꯈꯤꯕꯒꯤꯀꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯕꯅꯤ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ. Happy birthday to you, Mama. Happy birthday to you, Mama. Kakuk naik. Lady. Chào. Kêu ông cha này, cha, Mama. Happy birthday, ông này. Wah, masahan pijar. Happy birthday, Mama. Anh ngắm thì được rồi. Nó đóng gì cái nó mắt chú nói hú vậy nè. Nhưng mà chú na. Nhưng mà chú na nói cha vậy thế. Ini memang peta satu tu ini. Tunggu ini. Nah, lagi. Punya apa nih? Kubak dah apa lagi? Kuta tu tu jauh tu. Kubak dah apa? Mampai. Sana. Kasi kino batam ini ya sih. Kanong cake. Kasi yung batam. Caca. Cake pami mak. Kali game nó sẽ. Không được cao thô thì mà mình được. Cái nó mà vọt nát hay nó cái nào mà. Kau cuba jalan jauh ini. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯀꯦꯛ ꯀꯛ ꯈꯣꯟꯅ ꯂꯣꯏꯔꯦ. ꯑꯗꯨꯒ ꯃꯥꯅ ꯆꯥꯅꯅꯕ ꯆꯧꯃꯤꯟ ꯂꯩꯔꯤꯑꯕ. ꯚꯦꯖ ꯆꯧꯃꯤꯟꯅꯤ ꯑꯁꯤꯁꯤꯅ. ꯑꯗꯨꯒ ꯁꯤꯒꯅ ꯄ꯭ꯂꯥꯎ ꯂꯩꯔꯦ. ꯄ꯭ꯂꯥꯎꯁꯤꯁꯨ ꯚꯦꯖꯅꯤ. ꯑꯁꯤꯁꯦ ꯑꯣꯏꯅ ꯆꯥꯔꯅꯤ. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯆꯧꯃꯤꯟ ꯍꯥꯟꯅ ꯆꯥꯔꯅꯤ. ꯄ꯭ꯂꯥꯎꯁꯤꯗꯤ ꯍꯣꯔꯦꯟ ꯆꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯀꯦꯛ ꯀꯛ ꯈꯣꯠꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯦ. ꯑꯗꯣ ꯃꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯦꯛꯁꯦ ꯂꯩꯔ ꯄꯨ ꯂꯥꯛꯄꯅꯦꯕ. ꯑꯗꯨꯒ ꯄꯨꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯀꯦꯛꯁꯤꯁꯨ ꯑꯗꯨꯝ ꯀꯛꯊꯣꯛꯑꯦ. ꯄꯤꯛꯅ ꯑꯗꯨꯝ ꯃꯤꯒꯁꯨ ꯀꯅꯥꯝ ꯀꯧꯗꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯩꯒꯤꯁꯦ. Nahangiduga na karamano na haibuli. Ngasigi sina hawra nahangidu na hawra. Kasi nang pi. How is it? Lode, aisu charani siga ichanupaga charani. Asina papa mama gi thambirage. Ta. Cha. Anh mau charage. Kamu. Kasi nang jalan. Masih hindi lagi. How lah? Kaya na tawag naman. Cha. Iya. ꯃꯌꯥꯝ ꯉꯁꯤꯁꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯝꯕꯅꯦ. ꯑꯗꯣ ꯃꯥꯅ ꯀꯦꯛ ꯀꯛꯄꯨ ꯂꯥꯛꯇꯅ ꯑꯣꯐꯤꯁꯇꯩ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯣ
ꯀꯦꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯀꯛꯊꯣꯛꯑꯦ ꯀꯅꯥꯝꯁꯨ ꯀꯧꯗꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯤ ꯀꯅꯥꯝꯕ ꯀꯧꯗꯅ ꯑꯗꯨꯝ ꯀꯦꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯀꯛꯊꯣꯛꯑꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦꯀꯣ ꯉꯁꯤ ꯕꯥꯔꯗꯦꯁꯦ ꯂꯣꯏꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥꯒꯤꯁꯨ ꯕꯥꯔꯗꯦ ꯂꯥꯛꯀꯅꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯕꯥꯔꯗꯦꯒꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ